Aingang Thongzu Kairao amadi Androgi tongan-tonganba polling station taraganithoida ngasi ina Manipur parliamentary constituency gi mikhal nauna pangthokre vote thadabagi chang chada marfutaret ka 10 week ama ani yauki Kairao Kendra polling station 6/6 ta CPI gi agent oigadabani haijaba mioi ama amasung mahaka chatminaba driver miyam na phukre makoina tunglakpa car gi windshield su thugaikre hairi Impact News ki manung hutnagi thauramda BJP amadi Congress ki wangangloi ani khanabagi thaudoki matangda City Police da wakat krabasu ngasi fawba yengsin bidana leire haina Congress ki wangangloi Hareshwar Goswami na pendaba phongdorakli Amasung Bamon Kampu mihatta chenaba mioi ani ngasi langfel pata laiba CJM Imphal East ki court ta puthoklaba matung numit 13 ni ki police remand lauthakre मैं खुरमजरी अदोम ने ब्रीफ इम्पैक्ट न्यूज नि आई रीना थिंगु जबना हौजि पुंजास फावगी मरोए पाउसिंग म्याम द पिजरी हैंगांग थोंगजु कैराव अमदी अंद्रोगी तोंगान तोंगानबा पोलिंग स्टेशन तरागनी थोइदा ngasi इनर मणिपुर पार्लियामेंट्री कंस्टिट्युएंसी की मिखल हन्ना पांगथोखरे बोट थादबगी चांग चादा मरफु तरेट का 10 वीक अमा अनि यौकी अकनबा चेक्सिल थौरांगा लोइनना अंद्रो केंद्र की मनुंग चन्ना पोलिंग स्टेशन 7/32 याम्बेम हाई स्कूल अमदी पोलिंग स्टेशन 7/39 नुंगब्रांग प्राइमरी हाई स्कूल दा थोखनिंगदबा थौदो वाथोक अमत याउदना रिपोल मपुंगफाना पांगथोखरे पोलिंग स्टेशन अनिमक असिदा वीडियो रिकॉर्डिंग अमदी वेबकास्टिंग सु तौदुना मिखल नीति नियम चुमना पांगथोकनबा थबक थौरम पुमनमक पाइखतखी अककनबा पोलिंग स्टेशन अनि असिगी ओइना इम्फाल वेस्ट की एडिशनल एसपी एडमिनिस्ट्रेशन की थौपुरीबा टी शंकर देवना ओवरऑल सिक्योरिटी इन चार्ज ओइदुना सीआरपीएफ अमदी स्टेट फोर्स की मसिंग यामलबा पुलिस पर्सनल सिंगना पोलिंग स्टेशन सिंग असिदा अकनबा चेक्सिल थौरांगा लोइनना मिखल अदु पांगथोकहनखी अपुनबा वोटर चनिपानगा कुंथ्रानिथोई लेबा पोलिंग स्टेशन 7/39 नुंगब्रांग प्राइमरी स्कूल दा ngasi ayuk pung 3 ka minute manga taba aduwaidagi hauduna miyamna bot thadanaki polling station 7/32 yambem high school gi oina SDC haingang L herojitna presiding officer oina akanba cheksil thoranga loinana miyamna santi oina bot thadanaki Andro Kendra की MLA सु ओरिबा फॉरेस्ट एंड एनवायरनमेंट की मिनिस्टर की फमसु पुरीबा थौनाउजम श्याम कुमार सु महा की होम पोलिंग स्टेशन ओरिबा याम्बेम हाई स्कूल दा बोथ थादकी तुंगदा पौमी सिंगा उनबदा मिनिस्टर थौनाउजम श्याम कुमार हाइकिबदा थासिगी तांग तरागा निपान दा पांगथोकिबा इनर मणिपुर पार्लियामेंटरी कंस्टिट्युएंसी की मिखल अंड्रो केंद्र दा मियामना मसिंग यामना थोकलक्तुना यामना शांति ओइना पांगथोकी अदुबु पॉलिटिकल पार्टी खरगी माइकैदगी वाकट खरा लाकपदगी पोलिंग स्टेशन अनि अमुक हना रिपोर्ट तौबा हाइना ECI ना वारेप ताकी ECI की वारेप अंड्रो केंद्र की मियामना इकाई खुमनई लोइनना रिपोर्ट नुमित असिदा पोलिंग स्टेशन अनि असिगी वोटर सिंगना थोकलक्तुना शांति ओइना बोट थादरी रिपोर्ट तौरिबा पोलिंग स्टेशन अनि असि थारगा अंड्रो केंद्र की ओइना BJP ना ख्वाइदगी मसिंग यामना बोट फंगनी हाइना मिनिस्टर थौनाउजम श्याम कुमार ना फोंदोखी ngasi pol loshilakpa fawbada polling station 7/39 nungbranggi oina chada marfutaret bot thadaki apunba voter chanipan ga kunthani thoi leibagi manungda voter chatret ga kunga marina bot thadaki nakalamaromda yambem high school polling station 7/32 da bot loshilakpa fawbada chada marfutaret ka 10 manga yauna bot thadanaki 7/39 andro AC nungbrang 32 yambem si ani sida bosi adana tifaina su queue da lephal sa ma gi ID card yaw de bothada handre machine kwai da gi yam de pirakane ba simangna andro kendra gi praja singna election asi kai khumnai ha bi sabsaba khudam mani adana kai political party ataina andro kendra bu manipur praja myam da laila su hitaba kendra mon oina khanbi bu khanbi gano andro kendra praja de samvidhan masak khangba democracy masak khangba tongan ba dharma tongan tam jati ma punsal laga lemina ba ya state pithibi da adumba निंखा तमन हिंजबा लेपा अमगी तमुम तव थौदांग दो अंदर के प्रजासिंग लवी है तरातरेत सुबह लोकसभा मिखल की ngasi इनर्गी ओइबा रिपोर्ट चथखिबदा चीफ मिनिस्टर नोंथोबम बिरेन की असेंबली कंस्टिट्युएंसी ओइरिबा टू हैंगांग असेंबली कंस्टिट्युएंसी दसु सिक्योरिटी की अकनबा चेक्सिल थौरांगा लोइनना पोलिंग स्टेशन मंगा दा रिपोर्ट चथखरे हैंगांग असेंबली कंस्टिट्युएंसी की ओइना पोलिंग स्टेशन मंगा 2/23 हैंगांग मयाई लेकाई A 2/26 हैंगांग मखा लेकाई 2/31 काइरंग मुस्लिम मयाई लेकाई 2/32 काइरंग मुस्लिम ममांग लेकाई अमसुंग 2/33 काइरंग खुना
Pulau Chingya Lekaida Repol Chathaki Mafam asigi polling station singda pamdaba thaudok sing thokide loinana Central Amadi State Security Forces ki personnel singna akanba maongda ngak senduna mikhal pangthoki Hangang Assembly Constituency ki oinasu polling station 2/23 Hangang Mayai Lekai A amadi 2/26 Hangang Makha Lekai da Santi oina bot thadanaki mafam asigi polling station sing dasu pamdaba thaudok thoktanaba CCTV camera sing khinduna mikhal pangthoki loinana Central Amadi State Security Forces ki personnel singna akanba maongda ngak senduna mikhal pangthoki Thongzu Assembly Constituency ki Khongman Zone 5 ki polling number 5/32 की इरांग याउदना इंग तपना चादा मरफु तरेट का 10 मरी अहुम की चांगदा बोत थादनकी पोलिंग स्टेशन असिदा पुन्ना वोटर चमगागा मरफु तरा तरेट लेबगी मनुंगदा नुपी वोटर चनीगा मरफु हुमदोय अमसुंग नुपा वोटर चनीगा कुंट्रा मापन की अपुनबा वोटर चमगागा कुनगनी थोइना बोत थादकी थोखनिंगदबा थौदोक थोक्तनबा सेंट्रल अमसुंग स्टेट की सिक्योरिटी पर्सनल सिंगना निंगथिना ngak senduna bot thadanaki loinana niyam gi wangmada bot thadadanaba web casting tawduna CCTV camera thamduna checksinna bot thadanaki BJP Congress CPI NEIDP amasung independent mirep ahungi apunba agent taretna polling station asida mathau tawki polling station asida CPI gi mirep Dr M Nara Congress ki mirep O Navakishore amasung independent mirep RK Somendro Elias Kaiku Sulaktuna Yengshinki O Navakishore amasung RK Kaikuna Fongdok lambagi matungina repol tawkiba polling station singda ing tapna bot thadakibagi mami chauna tai haiba wafam sing fongdoraki loinana O Navakishore na polling taragani thoi khakta repol tawkibada pindabasu fongdoklamki कोई चलो मफम सिंह सम पीसफुल होय नॉर्मल होना वोटिंग सम त होवी हंदक के इलेक्टर सिंह के मागे डिटेल्स मयाम इबसे फॉर्म 17 ए से हाना नंग सेगी खुबी सोई यामना चबक तौबा अमदो नंग से प्रॉक्सी वोटिंग तो ये ऑब्वियस होबा हंदक के फॉर्म 17 ए जे कोन चेक तौ मतम सिदा खुबी सोई के मसिंग जी याम वाटपा सही आइडेंटिफिकेशन की कार्ड सिंह की माय डिटेल्स फजना अदुम लोइना सम तौवी याम चेक्सिन तौवी हाय तारे तो खो तौबसे थंगै सिंग दि पेंदे खोइदि पुरा होइना मरु होइना हेंगांग थोंजू कैराउजे अंद्रो से रिपोल लोइन तौबियो ने इलेक्शन कमीशन द खोइ थाजबने हरिबा खोइना थागिबे चे दोगी डिसीजन जे कमीशन न करी लौरकदोम नो हाइजों दि यंगजेगी के मसे अमो हन हाइरे खोइना हाइरे मफम सिंग रिपोल तौरगदि अमो हेना इलेक्शन से फेयर ओइने खले मफम यामदि ngasi यामना फेयर ओइ हाइ उजै आदि फजना दुम इंग चिग ताउ भाइतरे आदि हानगे नहानगे दुम मन तुक रखते हाइतरे हनके जाइ सुम उजबदा प्रजा मैम एम मैक्सिमम बोथ दे खले मसाना दुम प्रॉक्सी को बगे काम तो उदे आइजु उजबदा इवन अखोइ पब्लिक मैम सिंग जे मोइ सिंग जे फजना थादबगी हराउजबि पोट अम उफंगे हाइतरे ngasi assembly constituency marida pangthokiba ina Manipur parliamentary constituency gi mikhal gi repolda kairau assembly constituency gi oinasu mai pakna bot thadanaki assembly constituency asigi nauna repol tawriba polling station sing adudi 6/6 kyamgai mamang laikai 6/10 kyamgai muslim south a 6/20 urup muslim amasung 6/35 thiam konjil bini हाइरिबा पोलिंग स्टेशन असिगी मनुंगदा 6/6 क्यामगई ममांग लेकाई ओइना अपुनबा वोटर चमगागा तरानिथोई लेबगी मनुंगदा नुपा वोटर चनीगा तरानिपान अतुगा नुपी वोटर ना चनीगा कुंट्रा मंगा बोट थाददुना चादा मरफुनिपान गा 10 मरी तरे चटखी 6/10 क्यामगई मुस्लिम साउथ एदना चादा मरफुतरु का 10 अहुम मंगा चटखी थियाम कोंजिल 6/35 दा बोट थादबगी चांग चादा मरफु यौखी अदुगा 6/20 उरुप मुस्लिम की ओइना अपुनवा वोटर चतरुका हुंबुद्रा मरी लेबगी मनुंगदा नुपा वोटर चनीगा हुंफुमाथोय अदुगा नुपी वोटर चहुमगा सुपना अमा बोट थाददुना चादा मरफु मंगागा 10 सिनो अमा चौ यौखी हाइरिबा पोलिंग स्टेशन सिंग असिदा सेंट्रल अमसुंग स्टेट फोर्स की मसिंग यामलबा पर्सनल सिंगना निंगथिना ngak सेंदुना मियामना बोट थादनबगी ममी ताखी मदुगी मथक्ता पोलिंग स्टेशन मरी असigi मनुंग अमसुंग मपानदा CCTV कैमरा खिनबदा नतना वेबकास्टिंग फाउबा चलाइखी नाकलमरोमदा पोलिंग स्टेशन खुदिंगमक्ता BJP कांग्रेस CPI NEIDP इंडिपेंडेंट मिरेप RK सोमेंद्रो एलियास काइकू MPP की तनतना अतोप एजेंट अमा फाउबा फंबा उखिदे
6/10 Kiamgai Muslim South Egi Oinadi BJP gi agent Lakide Loinana Mikhal Pangthoklamdaida General Observer Rajib Sharma Amadi Police Observer Santosh Ghor Laktuna Yengshilamki Ningsing Bayabadi Ngasi Nauna Repol Tauriba Kairao Assembly Constituency gi polling station Mari Asida Tha Sigi Tang Tara Nipanda Pangthokiba Mikhalda proxy voting Tauba Amadi EVM Thugaikibagi Thaudok Laikhrabani 6/10 kairao Muslim South Asia da masida state force adagi central force pam sing nam nan na pajana patrol to bidagi amni ing tamna kasu akai to litna control to jari ngasi election report to kiba 6/20 group Muslim da ai isa mak presiding officer oina tajabani adu ngasi am peaceful oina public me amna cooperation su am phajana pivi aduga irang su kemta thoktana am peaceful oina pangthoi ki percentage su dum 85.01 chatlaga public na cooperation yam phajana toraga peaceful oina pangthokre Inner Manipur parliamentary constituency gi adum laba report gi mekhal asi hariba urup Muslim da leiriba 6/20 hariba polling station asida su pung tare taba matam dagi chapsan bot thadana ba hauki mafam sigi voter singna yamna ningthi jana bot thada ba thongna rakhi security personnel haibadi central force of state force ki basing ram laba personnel singna ningthi na ngak senduna pung mari phawbugi manungda yamna pamdaba thawdok ama phawbo thondana mekhal asi losenkhre poll percentage asi 85.01 chakhi aduga hariba mirep tara mathoigi marebak asi lakadoriba megi kulumdoida hangdoktura mikhal asigi bot basing thira maptungda khangba ngablakani hariba matam phawdudi miyamna karamba mirepna hariba mikhal asi da mai paklalaga parliament da Manipur gi mihot sinduna sakadaga habu ngaimina batari cameraman Irong Bosagaloina Pogdom Jariba RC Mangangcha Impact News Urip Muslim Yambem High School polling station 7/32 repol yengshinba lakpa CPI gi workers singna tonglakpa eco van ama Yambem da amang ata thokhan khre driver su BJP gi workers singna phukre hairi thaudog asi ngasi ayu pung 13 khare helakpa aduwaida thokibani hairi thaudog adugi matungda paumi singda CPI gi worker L Suniti Balana haikibada mahak amadi CPI gi member kharaga loinana repol tawriba Yambem High School da bot thadariba asi CPI gi candidate ka loinana yengshinba lakhi polling station asida candidate yengsilaba tungda makhoisu thoknanaba hotnabada BJP gi worker amadi maikai adongi maira paibi yauna masing yamlaba miyoi kaya thoklaktuna makhoida bot thugaiba laklibra haina charge tawbaga loinana makhoina tonglakliba gari thugaiba hauki amadi driver su phuki hairi mahak masa yauna miyamda haiduna thingnaba hotnabada yakide andro kendra da tawriba thodok asi gunda gi thawongni loinana repol tawriba asisu aranba thabak chathakiba aduna maram oiraga tawkibani haina Suniti Balana fongdoki koi candidate si manung changuraga sakre du da koi tu sala sena gari se mamai leba kitang pol moigi polling mafam sibudi lantho ko koilas thaba lambim de mamai lerga haigalap se da thatlaga moi myam cha ekta yame mi se aduga thatlaga nois hangada chali ka gina bot ga bala ko kari gino bot yam inga singna tawri na haira kan da hekta akoi gi drivers gi soju loksan bire fuju phubire adagi tongno no eda maina akoi smai tawna som chumnagi yang bala pone khoi da kamte involve to bol leite ko da se moi am da tadre masidi pura akoi gi democracy na tre pura akoi gi gunda raija gi pibam da leire sang kuma na kana oi doino moi yam ingna singna pangthi hai thobak se boss yam ingna singna thade ai bot ga bala prai aduna BJP ge group na hariba siguma crime se moi thai mamang da chang se tharam bani habge koi chap kan thada batham Amaromda Kairao Kendrigi Manung Channa polling station 6/6 Kiamgai Girl Lower Primary School gi CPI gi agent Y Santi amadi mahaka chatminaba driver Kaisam Herojita Kiamgai Mamang Laikai gi miyamna phurakle amadi makhoina tonglakpa car thugai khre haina mara sirakli Thaudok asi ngasi ayupung taruk makhai taba aduwaida CPI gi inner agent oiriba Y Santana repol yaunaba haiduna changsinba matamda Kiamgai Mamang Laikai yaurakpada maikai adomgi maira paibi amadi BJP gi worker singna lambi da thatuna changba yaroi haiduna thinglaki loinana car gi mingselda yochaina kalaga thugaiba horaki hairi Thaudok adugi matungda paumi singa unabada asokpa nangkiba Kaisham Herojit nahai repol
याउनबा हाइदुना चंगसिनबा मतमदा क्यामगई ममांग लेकाई मैरा पाइबी अमदी बीजेपी की वर्कर यांखैरोमना चंगबा यारोय हाइना थिंगबगा लोइनना मखोइना तोंगलखलिबा कार रजिस्ट्रेशन नंबर MN01AK3775 की मिंगसेल योचैना कंदुना थुगाइबा हौखी बीजेपी की वर्कर सिंग अदुना CPI इनर एजेंट ओइरिबा वाई शांतगी ममाइदा योचैना थिनबदा सोखी हेरोजितसु मियामना नुंगना सुबदगी मित येत अमदी ओइ थंगबा पिशुमदा सोखी हाइना हेरोजितना फोंदोखी मोनांगजम बिज्ञानंदा हौबम जोय किशन नमायरपम इंगोबी हौजिक लोकल MLA की पीएसओ ओइना चलिबा हाइरबा ग्रुप सिना लुसिंगागा मी यांखै हुंफु अमा अखोइदा इनर एजेंट ओइगेना लाकपसिदा अखोइजे काउंटर अटैक तौरगा अखोइजे हार्ट की तुकेना तसेना तौई कोई 6/6 पोलिंग स्टेशन यौसलक्तिंग आइ लंबीदा कोई संगबा यारोइना काउंटर अटैक तौरकपने अखोइदा तसेना मोइना तौरिसे मकुदांगदा 16 mm की फुट अहुम मरी सांगबा योचै अमना सारदा कलई अदगी हौजिगी हारिबा CPI की इनर एजेंट ओरिबा क्यांगुई GP की हाना एक्स प्रधान ओबिरंबा ता शांतदा की योचैसिना मराइबक्ता थिल्लगा हौजि मागी मराइबक्तो याम थिना सोई आई इसामक्सु अदुना मोइगी मयामदुना नुंग सुक चावे आइगी कोक्सिदा तरीर निपाल थोमकपनी नाकल अमरोमदा क्यामगई ममांग लेकाइदा थोकिबा थौदोक अदुगा मरी लेनना खागी क्लब क्यांगई ममांग लेकाइगी सेक्रेटरी सोराम रंजित ना हाइकिबदा CPI की एजेंटनी हाइजबा वाई शांता असि कांग्रेस की वर्कर नि हाइबा माइकई असोमदा लेबा मियामना लोइना खंगनबा मियोइनी कांग्रेस की वर्कर अमना CPI की एजेंट ओइगनी हाइना चंगलकपदा माइकई असोमगी मियामना थिंकिबनी वाई शांतना तोंगलकपा गाड़ी अदुना मी तक्के तौबदा खोइसाउनरबा मियामना गाड़ी मिंगसेल थुगाइखिबगी वाफम ताई अदुबु का हेनबा थौदोक वाथोक थोखिबदी लेते थौदोक असिगा मरी लेनना लोकल की PSO यावना मरी लेनबा मियोय कया चेना हलकपा असिमा क्यामना लाइबक थिबनी क्यामगई की बोट शांति ओइना असोय अंगाम अमता यावदना पांगथोकली हाइना रंजितना फोंदोखी ngasi paugi mifam aduda saruk yakhiba kyamgai mamang lekai maira paibi member singna phongdorakibada wai santana CPI gi inner candidate oigani haiba wafam lakpada maikai asom gi miyamna yaba ngamloi haina thingbani atopa mioi amana CPI gi inner agent oibada akaiba leite congress gi mioi amana CPI gi inner agent oiba maikai asom gi miyambu usittabani amadi yaba ngamloi haina miyamna phongdorakli मोइना सा सोशलिस्ट कइनोदा खोगी PSO खोगी MLA की PSO दा PSO ना खुद थाई हबे पोलम लाई अद मतम MLA स्पॉट सिद लाइते PSO मसा मा का MLA गा मपानदा चले तो खोगी साइट होजि बुट हलिबे जगा सिंग दा खोगी जी स्पॉट दा इंगो बे हबे सक्से लाइते अद होजि सि कोइना होजि यामना इंगना तमना खोगी बोसि हमांग जु खोगी बोसि काइग्रे खोगी पखसना खोगी याम सेक्शन ना खोगी क्लब यावन ताइट लोग खोगी बोसि हन खोगी मन हन बसि पान फिदब दि खोगी याम सेक्शन तो जबने हारिबा शांता मसा मांगना लागांदा एजेंट फमनि हाइब लाक मतमदा लाइबनि फिंगा याम साव टेंशन ले खोगी लेरिबा लेकाइ सिगिना एक्स प्रधान शांतजे अखोई सिदा लाकनी खोकनी एजेंट ओइनी हाबदो खोई पजा म्यामना खोई नुपी म्यामना माजे लाकपा यारोय सिदा जंगपा यारोय मोइ लकाइदो ओइजोक जो खोई लकाइदो ओइबे यारोय न खोइना थटपनेबा अद थट खामना माने गाय थौजलकपनेबा मोइ एनिम लागा अद ngai खो ना हा कान माने गाय थौजलके त याम उसिते न खोइना नुंग पाय थोमबनेबा मोइदा कैना मोइना खोइ तक्के तौरमनी उसित्रमनी ना खोइना एक्शन तौबनेबा लोकसभा मिखलदा इनर्गी ओइना बोट थादनखिबा हेंगांग असेंबली कंस्टिट्युएंसी की मनुंग चना लैबा कायरंग मुस्लिम की पोलिंग स्टेशन अहुम रिपोल तौहनबा असि कायरंग मुस्लिम की मियांबु अमुबा काली तैशन बनी हाइना कायरंग खुमिदो ग्राम पंचायत की प्रधान चेसाबम नूरजमान फोंदोरकली ngasi पांगथोखिबा रिपोल गा मरी लेनना कायरंग मुस्लिम ममांग लेकाइदा लैबा प्रधान मशामकी मयुमदा पांगथोखिबा पाउगी मिफम अमदा नूरजमान मखा ताना हाई पुवारी ओइना जनरल इलेक्शन दा फाउबा कायरंग मुस्लिम दा अमुक्ता फाउबा बोट हनखिबा लेते रिपोल तौहनबा थोंग असि यानिंगदे ngasi की रिपोल अदुदा कायरंग मुस्लिम की पोलिंग स्टेशन नंबर 2/31 2/32 अमसुंग 2/33 हाइरिबा पोलिंग स्टेशन अहुम असिदा ममांगदा थादनबगुम ngasi सु अदुमक चांग मानना बोट थादनखी ngasi की बोट थादनखिबा अदुदसु खतना चैनबा पामतबा थौदोक अमता थोखिबा लेते यामना इंगना तपना बोट थादनखी रिपोल तौहनबा असि कुपना पाउ लौरगा हनबा ओइरमलबदी कायरंग प्रजासिंगना अपेनबा फाउगदबनी हाइखी कायरंग मुस्लिम प्रजा अपुनबगी मो छिनजरगा वखम चिमतंग थमजनिंगी पुसियमदा ममांगदगी अमको भोट हनबगी वखरो लेखिद्रबा पीसफुल ओइना इपाइ पोहक्तै भोट थादरना लाक्रबा तंकक्सिदिदा ngasi haliba भोटसी मरमसु इचा चादबा भोट नेना अखोय थमजनिंगी मरमदी ममांगदा थाथगिबा परसेंटेज
ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯑꯗꯨꯝ ꯌꯧꯋꯦꯅ ꯑꯩ ꯊꯝꯖꯒꯦ ꯃꯁꯤꯗ ꯚꯣꯠ ꯍꯟꯒꯗꯕꯅꯦꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏꯒꯤ ꯒꯥꯏꯈꯉꯥꯝꯖꯤ ꯃꯥ ꯃꯁꯥꯅ ꯃꯁꯤꯗꯩꯗ ꯚꯣꯠ ꯍꯟꯗꯕ ꯌꯥꯗꯦ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯗ ꯁꯦꯝꯂꯤꯕ ꯖꯒꯥꯅꯤ ꯃꯥꯅ ꯉꯝꯕ ꯃꯤꯟꯁ ꯇꯧꯔꯒ ꯚꯣꯠ ꯊꯥꯗꯅꯈꯤ ꯍꯥꯏꯕꯁꯤ ꯃꯤꯟꯁ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯉꯁꯤꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯊꯥꯗꯔꯤꯕ ꯚꯣꯠꯁꯤꯗꯩꯗ ꯃꯁꯛ ꯆꯞ ꯆꯥꯅ ꯊꯣꯛꯑꯦ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 19ꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝꯗ ꯕꯤꯖꯦꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯒ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯉꯥꯡꯂꯣꯏꯒ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ OCꯗ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯋꯥꯀꯠꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕꯤꯗꯅ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯔꯤꯕ ꯍꯔꯦꯁꯣꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯣलिꯡ ꯁ꯭ꯇꯦꯁꯟ ꯈꯔꯗ ꯔꯤꯄꯣꯜ ꯇꯧꯅꯕ ꯋꯥꯐꯝ ꯊꯝꯂꯛꯄꯗ ꯍꯩꯉꯥꯡ BJP ꯃꯟꯗꯜꯅ ꯔꯤꯄꯣꯜ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨ ꯄꯣलिꯡ ꯁ꯭ꯇꯦꯁꯟ 5 ꯌꯥꯎꯔꯛꯄ ꯑꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯆꯥꯎꯅ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯛꯂꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯣꯔꯦꯜ ꯒ꯭राꯎꯟꯗ ꯐꯝ ꯊꯥꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯍꯔꯦꯁꯣꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯐꯣꯡꯗꯣꯔꯛꯄꯗ BJPꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯩꯉꯥꯛꯀꯤ ꯃꯁꯤꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯁꯦꯜ ꯌꯦꯜꯂꯛꯄ ꯂꯧꯁꯤꯟꯕꯤꯌꯨ ꯚꯣꯠꯇꯤ BJPꯗ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯍꯥꯏꯈꯤꯕ ꯑꯁꯤꯃꯛ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛꯀꯤ ꯃꯥꯌꯣꯛꯇꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ECIꯗ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯈꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ MPCCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯖꯤꯇꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨꯗꯁꯨ ꯃꯤꯅꯤꯁꯇꯔ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯃꯗꯤ BJPꯒꯤ MLA ꯈꯔꯅ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯣꯐ ꯄꯤꯄꯜꯁ ꯑꯦꯛꯀꯤ ꯃꯥꯌꯣꯛꯇ ꯄꯣलिꯡ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ ꯔꯤꯄꯣꯜ ꯇꯧꯅꯕ ꯖꯒꯥꯁꯤꯡ ꯑꯁꯤ BJPꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯂꯩꯕ ꯖꯒꯥ ꯉꯥꯛꯇ ꯑꯣꯏꯕ ꯃꯄꯨꯡ ꯑꯣꯏꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯖꯒꯥꯗ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯍꯥꯏꯔꯤꯕ 12ꯁꯤꯒꯤ ꯃꯅꯨꯡꯗ 5 ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯂꯦꯛꯁꯟ ꯑꯁꯤ ꯔꯤꯄꯣꯜ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯄꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯗꯅ ꯊꯝꯖꯅꯤꯡꯉꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗꯁꯨ ꯃꯗꯨꯒꯤ ꯗꯥꯌꯤꯠꯇ ꯂꯧꯔꯤꯕ ꯍꯣꯝꯁꯨ ꯄꯥꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯖꯒꯥꯗ ꯄꯣलिꯡ ꯁ꯭ꯇꯦꯁꯟ 5 ꯍꯟꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯁꯦꯡꯕꯃꯛꯇꯤ ꯃꯁꯥꯃꯛꯅ ꯌꯥꯝꯅ ꯈꯟꯊꯔꯒꯗꯤ ꯃꯁꯥꯃꯛ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯔꯤꯖꯥꯏꯟ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯍꯥꯛ ꯊꯝꯖꯅꯤꯡꯉꯤ Asian Development Bankki Senthang Makada Asian Highway number 1 gi oina Lilongdagi More Yauramdaida Leiba Khongkhang Fauba Semliba Asian Highway Project ki matangda wakhal tahanbagi mifam ama pangthokre wakhal tahanbagi mifam adu indigenous perspective chingmairongna sinduna Kakching Lamkhai gi Khangshimda Leiba ki Khusang Memorial Community Hall da pangthokhibani mifam aduda saruk yakiba singna highway asi semnaba da sijinaba potlam sing sem sanabagi plant amasung lever camp asi Kangshim Khulgi Nakanda Nakna Leibana Khunjasingda Hakchang Soklakadra Haibagi Mipaiba Leire Plant Adudagi Toklakpa Phatrabai Makusing Miyamgi Sorhonbada Nungaitaba Fauri ADB gi guideline gi matung ina plant asi miyam leiba maphamdagi kilometer ama makhai lapna leigadabani hairagasu thabak suriba agency na niyam indre ADB amasung National Highway and Infrastructure Development Corporation na miyam amadi mahosagi khal kaihandana thabak tauba mathau tai haiba wafam thamnaki ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯟ ꯃꯅꯥꯛꯇ ADBꯅ ꯐꯟꯗꯤꯡ ꯇꯧꯔꯒ ꯀꯩꯅꯣ ꯑꯃ ꯀꯦꯝ ꯁꯥꯏꯠ ꯑꯃ ꯍꯧꯋꯦ ꯒꯥꯏꯗꯂꯥꯏꯟꯗꯨꯁꯨ ꯐꯣꯂꯣ ꯇꯧꯗꯕꯤꯗ ꯁꯨꯝ ꯏꯅꯛ ꯅꯛꯅ ꯈꯨꯟ ꯃꯅꯥꯛꯇ ꯊꯝꯕꯁꯦ ꯑꯩꯈꯣꯏꯁꯨ ꯀꯌꯥꯃꯨꯛ ꯄꯣꯂꯨꯁꯟ ꯑꯣꯏꯔꯛꯀꯦꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯤꯡꯅꯕ ꯌꯥꯝ ꯂꯩꯌꯦ NHIDCLꯅꯁꯨ ꯃꯣꯏꯅ ꯁꯦꯝꯖꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯗ ꯐꯣꯂꯣ ꯇꯧꯕꯤꯗꯕꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏꯕ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯦꯟꯗꯕꯁꯦ ꯌꯥꯝ ꯂꯩ Postal Service na piriba Rural Post Life Insurance ki matangda miyamda khanghanabagi-damak akhanaba mela ama More da pangthokre mela adu Postal Service Manipur Division na sinduna More Post Office da pangthokhibani thoram aduda Postal Service Manipur Division ki Director yauna mafam adugi miyamna saruk yakhi thoram aduda Postal Service Manipur Division ki Director Asok Palna Rural Postal Life Insurance ki matangda marik chumba wafam kaya ama phongdokhi
Farmer Producer Company gi matangda longmi singgi oiba khana nainabagi thauram ama Thoubal district ki Khangabokta leiba Krishi Vigyan Kendra da pangthokre. Krishi Vigyan Kendra KVK Thoubal na Iramdam United Food Producer Company Limited Kakchinga khutsamnaduna thauram adu pangthokibani. Matang swaisida break ama laujage break ki matungda Bamon Kampu Mihata Chenabani haiba miyoi ani ngasi lamfel patalaiba CJM Imphal East ki kota puthoklaba matung numit 13 gi police remand lauthakibagi pau amadi Manipur amasung malemgi tongan ba I pau sing puduna lakchege Impact News pu meeting tadu laibiu Mayambo mukana taram nokchere bulletin asigi makhataba pau miyamda pizari Ilbong Police Station na Bamon Kampu Makhalai Kaidagi Khunjamayum Arun Mihata Chenabani Haiba Mahakiloinabi KH Helen Amadi Bamon Kampu Gram Panchayat ki Pradhan NG Rabi Lamfel Patalaiba CJM Imphal East ki court ta puthokre Miyoi aniasi ngasi nungthilpung ahum rom tabada Ilbong Police Station na court asida purakpada laikai asigi masing yamlaba miyamna pendaba kholau kaya laushinduna thomjinki adubu police na ningthina ngak senduna CJM Imphal East ki judge N Lalaimagi court manungda punsin Kotagi Putorakpa Matamda Sumiyamna Amukhana Thomjilaktuna Makhoi Anibu Pukidanaba Police ki gari fauba thachinduna thamki Miyam adubu Imphal West ki additional SP operation AG Sarmana Luchingba police kangbu amana tankhaiduna Makhoi Anibu court complex tagi puduna chatkhi Amaromda ngasi chathagiba ahanba trial da mihat asida chenaramba yai hairiba KH Helen amadi Pradhan NG Rabibu numit 13 gi makhata ba wahang pahang chathanaba police remand gi yathang court na piki nakalamaromda misi asigi matangda laikai asigi miyamna Pradhan Rabi gi thugai khraba yum adubu amukhana mai thananaba hotnabada chauna irang thoki Irang lakshinaba honabada police na tear gas sale kaya kaptuna miyam adubusu tankhaiki Tagyal Kolom Lekai dagi Fizam Mohendro Mihat Kamari Lainana Bishnupur Police na miyoi ani phagat kre Mihat aduda Chenaba miyoi sing adudi Taubungkhok Makha Lekai dagi Longzam Dorendro Chahi Kuntra Apokpa Laikhidraba Ramesh Amadai Laikhidraba Fizam Mohendro gi loinabi Kaisham Ningol Fizam Ongbi Renuka Devi Chahi Kuntra Gamapani Makhoyani ngasi Imphal West ki Judicial Magistrate Fast Track Court ta puthoklaba matung numit Taruk Haibadi April gi tang mari fauba police custody da remand lauthakre hairi misi asiga mari lainana ngasi Bishnupur district police ki SP gi conference hall da pangthokiba paugi mifam amada Bishnupur gi SP Hopson sapam na hai haukiba April gi tang kun ga mathogi ayukta asiba hakchang oina phangkiba Fizam Mohendro misi ga mari lainana haukiba April gi tang kun ga humdoida Longzam Dorendro mayum dagi faraga wahang pahang chathabada mihat asida Mohendro gi loinabi Renuka yawi haibasi khangba ngamlakhibani hairi Laikhidraba Fizam Mohendro Singha Tagal Kolom Lakai gi magi loinabi Kaisham Ningol Fizam Ongbi Renuka Devi Chai Konsampan Siga Makhori ja khangna tinaba amale bidege makhoi ni loktunaraga hojiki miyoi asi hatpani haibaje akoina chapchana khangba ngamadegi ngasi ayuk Judicial Magistrate First Class Imphal West kida puthoga police remand lauthajare makhoi asi nimitarungni remand lauthajare matungda tarik 18 April ge laiba tarik 18 siboba makhoi je police remand lauthajaraga second remand gi tarik 18 da puthokjagani Ngarang Jenims ta layeng khiba tha mapalom da ngairiba angang ama hidak lana thabadagi lekhidabani haiba thodok adugi matangda sem khiba JAC na thodok aduda chenaba doctor thabakdagi lauthokadabani haina lainga ki pukning chingsilakli ngasi Manipur Press Club ta paumi singa unabada JAC against the unfortunate demise of Chandam baby gi convener Ais Jivan na fongdorakpada lekhidraba angang adu Naton mahi khara cheli haiduna masa itek tek na Jenims ta yengba lakibani
Adubu matam aduda senior doctor ama fauba leiram khide loinana junior doctor amana angang aduda hidak thaki hidak tharaba tungda angang adugi chimbal musilakpadagi doctor amadi nursing da kayarak hana angang adugi imung manungi miyoi singna hairabasu karishu tauroi haiduna leibadagi angang adu leikidabani haiki loinana angang adu leikidre hek khangbadagi hospital staff singna angang aduda kaplamba hidak langthak pumba laushinduna thamjinki amadi layeng bagi che changsing adu fauba laushinaba hotnaraki haina jibanna fongdoki thaudok asigi matangda ngasi chief minister ga unaduna wari sare hainasu JAC gi maikaidagi thamlaki adubu departmental inquiry taunaba chayol amagi matam Tharaki hairi JAC gi maikaidagi departmental inquiry da thajaba leite maram aduna chenaba doctor amadi staff sing thabak tabgi lauthokadabani haiba wafam sing thamlaki masa khingkhing launa lakpa anababu hospital da siba kana su thajaba ngamloi anababu phonda layengba adugumba khoigi manipur khunai gi chanabi ama yam kana masi ekoi manipur da chanare maram aduna pung ahum chumna doctor na anabagi manakta sanglak asi laibak yam thibani maram masina achum wayel puthoki phawba asiba masalo kiro haina ngasi gi khoigi JC na warep nare Imphal Dimapur lambigi Chingmairongi MBC Church mapada handak marak yamna toina lambigi khudongthiba thodok kaya thoktuna misi mina kaya yauribasi hantha hanaba Manipur lengakna policy ama sembiyu haina miyamna wakat mifam chathakre ngasigi wakat mifam adu Cabo Valley Women Association Maira Paibi amadi MBC shopping complex ki dukan phamba singna puna sinduna MBC Church ki mayok nabata leiba Cabo Valley khun haizin famda chathakibani ngasigi wakat mifam aduga mari leinana MBC shopping committee gi member Pradeep na Paumi Singh hai handak MBC Church mapa asida accident toina thoktuna misi mina kaya yaurakli maramasina Manipur lenga ki mari leinaba singna mafam asida akaknaba thaurang ama laukhatuna accident thokpa hanthahanaba thaurang ama laukhatpiyo haiki Maham se yam toina accident thokpa mafam amoi khalaba nung kangdana accident thoi aduga yamna toina thengjallaga mi thengaira maga sibasi yawe aduna maroina gari thobagi speed limit maroina nungdangi matamda taunaba natre haragana sarkar gi department gi Maikei digi kari tobire haraga masigi lambi sigi traffic zebra crossing bu hengalam nani khangde masing natraga traffic light bu hengalam nani khangde swais deida asungmetik sibana abse thokpa digi masi akoina nungai mandana ai koi bidale mayam je punjanjare haraga sarkar digi attention draw tawjabani Impact News na haukiba April gi tang kun gama thoida Yanglien gi saruda sokibana maram oiraga phamungdagi haugat kangkhatpa ngamdraba Naurem Manglem jaugi akhanaba paw ama santokiba adudagi ngasi Transporter and Drivers Council gi President Hizam Rajit na luchingba kangbu amana sel yauna chana thaknabagi potlam sing mateng pangkhre TDC gi maikaidagi Naurem Manglem jauda sel oina lupali sing yang khaiga loinana cheng bag ani yauna nongmada changdraba yadraba chananabagi potlam sing adu ngasi patsoi part 1 da leiba masagi yumda hakthengna chatuna khuchina kibani TDC gi president Hinjam Ranjit na phongdorakpada ngasi phangliba mateng asi TDC gi maikaidagi ahanba khongthang oina khuchina bani makata na TDC na angamba mateng singsu pangkigani haiki loinana health card sanabagi thabak thauram pumna maksu TDC na hotnagani haiki panbayai patsoi part 1 dagi Naurem Manglem Zau driver ama oina haukiba chahi English singani 19 gi October gi tang 18 da Ziri dagi Imphal tamna FCI gi cheng pusilakpada Ziri gi Babupara da thokiba accident amadagi Yanglen gi saruda sokiba dagi ngasi fauba phamung dagi haugat kangkhatpa ngamdana leirakibani Hatana layeng chathana bonabada akhoi TDC na choba makhataba magi asangba akhoi puthokpa ngamnaba akhoi honagani magi thaurumba gayo nadu da sokoi pau paure magi taraptai su angamba pangni haiba dumba pau phawrpa leire koida magi anaba je soidina farakani haina thajaba lei makhatana amuhan na thabukchi suba ngamnaba amuhan na magi thabai ngang ji chatpa ngamnaba honabada akhoi TDC na choba thodang ama logjabaga loinana haiba makhataba da asangba sentonggi phibam jo koi makhatana dum yengjagin magi health card sabagi matang da magi kano si leiramdre akhoi BPL card tu mangre haibagi wafam su leire card tu sabada sangadawa amadi che chang khangde official loiba thabak thorom punamaksu akhoi gi TDC gi tarap te ko honara kanda mai makhuda sinaba chi phangna bo honabada akhoi achoba thodam lawraga mai makhuta haiba kachimju sinajaragani
Imphal Eastki Manung Chanba Kaina Dalairiba Gobindaji Janmanstan Haina Sukhangnariba Kaina Laifam Lengi Maramda Aranba Wapam Sandoktuna Laifam Len Asibu Lana Uhannaba Hotnaraklibasi Miyamna Thajabiganu Haina Pangambam Sagai Seva Committee na Paujelakli Kainagi Laifam Lenda Paumisinga Unaba Amada Seva Committee Asigi President Oiriba Pangambam Tombana Kaina da Hoba Thaibong Pambidagi Gobindaji gi Murti Taret Sadringaidagi Thaibong Adubu Pangambagi Mabudau Singna Kurumzaduna Laki English Amaga Chatret, Humbudra Tarukta, Matamadugi Nitho Oiramba, Bhaiga Chandrana, Thaibong Adubu, Pukhanduna, Gobindajigi Murti, Taret, Same Krabamatung, Pangamba Sagaibu, Laifamlen Aduda, Gobindajigi Seba Taunaba, Bahar Pumba Sindabiki. English Amaga Chamapal, Yankai Nipanda, Thaibong Pukiba Mapamaduda, Pi Tombana, Laisang Amakatuna, Gobindagi, Chitrabot, Ayek Bamitam, Latuna, Lakli, Haina Fongtorakli. Honorable Minister Sri N. Biren Singh Amasung Sham Kumar Minister Anina Tourism Department ki through the Anoba Mandir Lupa Crore Kuntere Tang Changna Sabiduna Shangba Chagat Piri Archaeological Monument Eki Manung Chanba Laifamlen Wibana Ariba Potre Lashang Mandir Thugaiba Yadavana Anoba Chaba Mandir na Mapanda Laga Ariba Gomindagi Chitrabot Lashang Macha Ase Manungda Lehin Bibani, Govinda Kurumba Lapada, Kanagumba, Bhakta Banitop Singna, Kangna Natraga Kangdana, Yepiba Amadi Timbiba, Yaubira Basu, Handopio Hajiri. Imphal Westki Singchamai Police Station na Konba Hoba Marak Irom Laikai Dalaiba Namairakpam Joy Chandra Kauba Mioi Amagi Yumgi Geta IED ama thamlamle IED adu tiffin amagi manungda haptuna thamlambani hairi IED adu ngasi ayupung ahumga minute kuntra rom taba matungda imung manungi mioi singna thengnarakibani tungda Singchamai Police da pau piraba matung Imphal Westki Additional SP Operation AG Sarma amadi Police ki ahenba mioi sing mafam aduna laktuna yengsinki loinana pung Nipan rom taba matamda bomb disposal squad laktuna laukhat laba matung pung taraga minute manga chatpa matamda tekta kaidana diffuse tauki More Police Amasung Nifu Humdoi Suba More Battalion Assam Rifles ki Apunba Kangpu Amana Nupa Ama Lupa Koti Tarit Lomgi Senfa Moigadaba Brown Sugar Fare Impact News na Fangba Pauda More da Drug Lalon ba Mioi Khara Lai Haina Akak Naba Pau Ama Fangbadagi Gam Nom Bengda Thihumbagi Thabang Chathaki Thihumba Duda Kaikhola Zau Kauba Chahi Nifu Mangarom Suraba Nupa Amagi Yumdagi Brown Sugar Powder Kilogram Ahum Makai Phagaki Hairi Drug Faba Asiga Mari Lenana More PS na Ain gi oiba Khongthang Lokhat Bahokre Kanglai Kanba Yawolup KYKL gi Hayeng Pangthokadoriba Kunmanga Suba Mapok Kumon Numit ka Mari Lenana Lal Holup Asigi Chairman na Wesia Lamdamda Lairiba Miyam Amasung Yaholup Ategi Maphamda Yaifa Paujel Pirakli Aina Thinkraba Lal Holup Asigi Mahut Sinduna Lal Holup Asigi Chairman na Thadorakpa Chirolda Wesia da India gi Mayokta Hauriba Ihau Asida Khutlai Paiba Ihauna Amatangairaba Khongjang Oina Lauraga Khongjang Makhal Ataibudi Thaoibagum Tauri Wesia dasu Yelhomi Singi Wakhal Tabagi Ihau Natraga Indigenism gi Ihau Ama Haugadabani Aikhoina Cultural Resistance Knowledge Production gi Lamda Loilam Lenga ki Hegemony gi Mayokta Tauba Resistance Amadi Khunai Semgat Sagatpagi Ihau Sagatkadabani Hairakli Sahitya Yokhat Kanglup Sayoka Tentha Linkhatkiba Chahi Nifu Subagi Mapokumon Thauramga Mari Lainana Lairik Ani Fongkre Sayoka na Sinduna Ngarang Tentha da Laiba Ima Inaubi Ningsing Mahikol gi Sanglen da Pangthokiba Thauram aduda Moirangthem Rajen amasung Kartik Maiba Anina Iba Tentha gi Wari Haina Mingthonba Lairik ki Ani Suba volume amasung Khomjinba Saireng Lairik Liklang Mia Mamang da Fongki Loinana Thomas Hardy Ningsing Mana Englishing Ani Taramapan Palel dagi Aiba Takhelambam Nogendro da Piduna Ikai Khomnaba Utki Little Flower School da Mahiroi Taragamari Mingchan Kibadu Kanglaipak Communist Party People's War Group na Loop Asigi Mihut Thaduna War
arm victim family amadi lairabagi pankhai makhada leiba singgidamak chanfam thokpa sit adu da chankibani haina lal holup asina fongdorakli lona thingkraba lal holup asina thadorakpa cherol adida Ming Chanbagi Thabak Aduda Loop Adugi Comrade Parents Teachers Association ki Miyoi Amata Loop Asina Sijinakiba Leite Amadi Kanagumba Loop Amatagi Ming Sijinakiba Leite Loop Amagi Ming Sijinaduna Ming Chankre Haiba Asida Loop Asina Nokningba Amadi Sauningba Fawi Lakadoriba Inglisingani Kungi Oina War Arm Victim Family Amadi Lairabagi Pankhai Makha Dalai Basingna Loop Asigi email da Ming Thajilakpa Yaragani Hairakli Lamdam asigi thabak phangdriba naha singbu masagi senthok lambi leihanduna mipal tangdana leihanabagi pandamda Central Agricultural University gi College of Agriculture iroi sembana sinduna tha ahum chatharakpa yel loibagi training program ngasi loishinkhre ngasigi training loishinbagi saruk ama oina thauram aduda saruk yakiba Central Agricultural University gi Director of Extension Dr. R.K. Sahana training singda certificate yenthoki Moi self dependent oina masana masabu thabak pijaba ngamnabi damakta within these 3 months da koina moja fully moja highly enlightened tawre haibdi koina yen kamaina yokani haibi matam scientifically yokpa maina machinjak pijagani kamaina vaccination pigani nakpa matam da kamaina khangani nare haina koina kam hidak pigani hai matam 3 months fully enlightened taw matung da being a job seeker moina job provider oina koigi Manipur gi praja sing da thabak pibagi ngamnabgi damakta adugi aim da koina tawjigi training program mani Akham Brothers MI Store Haina Mingthonba MI gi store amangasi Kaisamthong Yai School Police Lenda Manipur gi film artist Soma Laishramga loinana Akham Narendrawaj retired engineer PWD na ribbon kaktuna hangdokre hairiba store asida home appliances electronics mobile computer na chingba potlam kaya ama phangalagani panba yabadi ngasi hangdokliba MI gi store asina Imphal da MI gi oina hangba mari shuba store oidi English Singamaga Chanipal Marfutaraga Mathoigi Anglo Manipur Landa Thawai Katkraba Athoba Singi Maphamda Ikai Khumnaba Utpa Oina Ngasisu Democratic Students Alliance of Manipur Desamna Sinduna Nomagi Oiba EP Bagi Thauram Ama Rims Blood Bank da Pangthokre Mahiroi Khunai Amadi Leibak Miyamda Kathoklaba E Haiba Thimda Desamna State Blood Cell NHM Manipur ga Khutsamna Duna Humbudrarak Suba Oina Sinduna Pangthokiba Ngasigi EP Bagi Thauram Aduda Lup Asigi Thaumi Chamarom na EP ki Ningsing Bayabadi Desam na ngarangsu Khongjom Dega Mari Lenana Sija Hospital da EP Bagi Thauram Amasu Pangthokiba Laikrabani Mars thadagina April phawda Manipur gi tongan ba ching amasung tamgi mafam kaya khudam moina mayang khangna chingba kheba chingmana chingba asigumba mafam sing asida lamdam sigi chingmi tami singna Manipur gi ning tamba ngak na bagi tamakta sokna khiba lanfam sing do madudaida saruk ya khiba khoi gi ipai pu sing thawai kat khiba ipai pu sing do madudai khoi ikai khumna bu uchabu oina hairiba ESA khoi katpane loina na ipai pu sing aduda chen khiba makhoi gi nationalism gi wakhalon amadi sacrificing spirit to ngasi su masai khoi da su adumak chen duna leiri haibase maju symbolize tawna unanabagi damakta hairiba mega blood donation camp ase phangthok jabane Khongjom Dega Mari Lenana Ngarang Khurai Lamlong Kaithel da Leiba Lamlong Higher Secondary School da free ENT camp ama pangthokre camp adu Horizon Hospital and Research Institute na sinduna NPPCD Eastern Popular Club Khurai Thuiringzam Laikai amadi coordination body Khurai ga punna khutsamnaraga pangthokpani Bangladesh tasu ngarang Khongjom De gi thauram pangthokre thauram adu Khongjom De Observation Committee Hamom Laikai Changom na sinduna pangthokibani thauram gi manung chana maraiba ki damak thawai kat khraba athoba singi maphamda laishu katuna ikai khomna ba utkhi English Singamaga Chanipal Marfutara Mathoida ki Anglo Manipur Lanfam Senapati District ki Manung Chana Laiba Mayang Khang Lanfam Lenda Thawaina Pontha Pi Khraba Athoba Singi Maphamda Haikat Lapkat Tamkhre Haina Chirol Amada Khanghalakli Maitai Huyen Lalong Sintham Sanglen Sajal Academy Moregi Mari Suba Rising Day gi Thauram Pangthokre Thauramadu Universal Friendship Organization Manipur na Sinduna More Ward number 7 da Laiba Ima Khondong Lairimbi Haraubung da Pangthoki English Singamaga Chanipal Marfutara Mathoida ki Anglo Manipur Lanfam Senapati District ki Manung Chana Laiba Mayang Khang Lanfam Lenda Thawaina Pontha Pi Khraba Athoba Singi Maphamda Haikat Lapkat Tamkhre Haina Chirol Amada Khanghalakli
Ministry of Culture gi senthang makhada Thobal District ta ki Ibutombi Memorial Cultural Academy na sinduna chatharakiba Khubak isai workshop kam production ngasi loishin kre tha makhai ama chupna chatharakiba workshop kam production loishin bagi thauramadu Charangpat Lakshmi Kaithel gi community hall da pangthokibani. Hauzik sanabagi pauda ahom suba Sangai Trophy Veteran Football Championship ki semi-final match sing sanadaba same saba loikre RK Fortune Developers Private Limited ki senthang makada United Veteran Football Association Manipur na sinduna Imphal gi Mapal Kangjebungda ngasi sanakiba tournament asigi ahom suba quarter final da KMVFA Kairakna AYVFA Yaripopu Panjil ani sinoda maithiba pibangam ki chathariba Veteran Football Tournament asigi ngasi sanakiba mari suba quarter final match tana VSAI Thangmaiban amasung FBFA Uyumpok ani match ki apiba matamda Panjil amata chanaba ngamnadana match asi draw tabadagi kicks from penalty gi match matung inna aka apogi laibak lepnabada VSAI Thangmaibana FBFA Uyumpok Panjil ahum amada maithiba piram laga tournament asigi semi final changbangam ki chatharakliba tournament asida lamdam asigi team taraga nipana madi mapalam gi team ama yauna punna team taraga mapanna saruk yari tha asigi kunga tarukta sanagataba football tournament asigi ahanba semi final da SIs DVFA Sadar Hills amadi Blam Babupara ani lamba taunaragani. Taramathui Suba Loktak Trophy Football Tournament ki semi-final match sing Sananaba same sabal wekre NHPC Limited Lokta Power Station ki senthang makada All Moirang Football Association sinduna Moirang Multipurpose Higher Secondary School gi sanabungda ngasi sanakiba football tournament asigi aroiba league match aduda Neroka FC sangakphamna KPFC Khapotsang Babu Panjil ahum sinoda maithiba piram laga tournament asigi semi final changbangam ki chatharakliba football team tarukna saruk yari tha asigi kunga tarukta sanagadaba tournament asigi ahanba semi final da Sagolban United amadi Nisha Thangmaiban ani lamba taunaragani. Hero Junior Girls National Football Championship ta Manipur gi Nupi Macha Singh quarter final changkre All India Football Federation ki miteng makhada Maharashtra Football Association is Yumbu oiduna Kolhapur da chathariba football tournament asigi ngasi sanakiba group C gi aroiba likta Manipur na Tripura bu Panjil ani sinoda maithiba piram laga chatharakliba football tournament asigi quarter final match changbangam ki Chathariba Nupi Machagi football tournament asida India gi tongan ba mafam singdagi lakpa football team kunga taretna group taret thokna khaidoktuna league match singda akanba lamba taunari tha asigi kun tarukta sanagataba quarter final gi match aduda Manipur gi Nupi Macha amadi Jharkhand gi Nupi Macha singga lamba taunaragani. Ahanba Yumnam Rashmani Memorial Under 14 Boys Hockey Tournament ta Farm Yai School amadi YCCIC Team B Kontha Ahalup ani mai pakre ngansi Kontha Ahalup ta leiba ibudau margin gi sanabungda sanakiba tournament asigi taruk suba likta Farm Yai School na KHSC Team B Khongmanbu Panjil Mari Sinoda Maithiba Piki Bagaloinana Tournament Asiki ngasi sanakiba taruk suba liktana YCCIC Team B Kontha Ahalupna Maira Basikhongbu Panjil ahum sinoda maithiba pibangamki Manipur Hockey gi micheng makada YCCIC Kontha Ahalupna sinduna chathariba tournament asida team mapanna saruk yari hayeng chathariba tournament asigi makhataba league match ani sanaragani. Ahanba MCA Under 16 Boys Naurem Rajning Singh Memorial Cricket Trophy da UCC Uripok Mai Pakre Manipur Cricket Association ki meeting makada pangthokliba cricket tournament asigi ngasi Hainopo Ground da sanakiba Konsuba League ta toss ngamkiba UCC Uripok na batting hana sanakiba match asigi apiba over kontra da wicket manga turaga run chani ga 18 lawba ngamki innings asida UCC Uripok ki batsman
Raj Gihi amadi Aditya Prasad anina ran humpuga mari amadi ran humpuga nithoi lauba ngamki masigi paukhumda match asigi anishuba batting sanakiba PTRC Patsoina match ki apiva over kuntra da wicket mapan turaga ran chaniga supna ama khaklauduna match asi ran tara nipanda maithiba nangki innings asida PTRC Patsoi ki batsman PIS Jotina ran humpunipan aduga Rabi Sahuna ran kuntra taruk lauki ran tara nipanda Mai Pakraba UCC Uripoki all-rounder Raj Gihina match asida run humpuga nithoi amadi wicket ani lauduna match asigi man of the match taki team taraga nithoi na saruk yaduna chatharakliba cricket tournament asigi hayeng makha taba league match ani sanaragani Aroi bada bulletin asigi headlines samhana myam da thamchari Haingang Thongzu Kairao amadi Androgi tongan ba polling station taraga nithoida ngasi inner Manipur parliamentary constituency ki mikhal nauna pangthokre bot thada bagi chang chada marfutara tare 10 ama ani yauki Kairao Kendra ki polling station 6/6 ta CPI ki agent oigadabani haijaba mioi ama amasung mahaka chatminaba driver miyamna phukre makoina tonglakpa car gi windshield su thugaikre haini Impact News ki manung hutnagi thauramda BJP amadi Congress ki wangangloi ani khatnabagi thaudoki matangda city police da wakat khrabasu ngasi fawba yengshin kitana leire haina Congress ki wangangloi Harishor Goswami na pendaba phongdoraki amasung Bamon Kampu mihata chenaba mioi ani ngasi lamfel pata laiba CJM Impal East ki court ta puthokaba matung numit 13 ni gi police remand lauthakre